ngasi ayu phongkiba tongan manipuri se phongsing amasung thokiba se phongsing dagi maruabi I pausing khonga saraga manipur top channel gi maikeri gi myamna thamjaram gi anbada BJP na Luchingba government asigi Mensinba watliba minister tarukmak ngasi wasak Louragani hainasu ngaji phongkiba se phongsing da phonari BJP na Luchingba government hokiba March thada semkhrabasu ngasi fawba hapa wat horiba minister sing expansion tawduna lairakpado hayeng March ki tang taraga turukte expansion tawragani hairi hayeng wasak lawbugi thoramasida hangduna lairiba minister tarukki fam loinamak menchilagani hairi press ta phangba pawgi matungina BJP gi government sida hangduna lairakpa minister tarukki fam asi menchina bagdamak party asigi national leader singe maikedi gi state ki Luchingba singda khangalakpaga loinana hayeng mak anabu minister wasak lawbugi thoram pangthokna ba thorang tawkhre hairi pawduna hai makhatana hayeng wasak lawgodriba anobo minister sing asigi manungda Imphal West gi ani Bisnupur district gi ama Tengnopal district gi ama BJP ga satminariba party NPF gi ama amasum Imphal East gi ama Europe yai haina supanare adubu nakhai singna kanabo minister oigedagi haibadu ngasi ahing thenglabasu thengna warep lawnaba thorang tawri hari panba yabadi en beren singa bu hokiba Mars kunga mathuida anisuba tamgi minister oina wasak lawkiba numita masayawna minister tar wasak lawkibani numit adura wasak lawkiba minister sing adura Imphal East district gi TS Bisorjit Imphal West gi Y Kemsan Bisnupur district gi Govindas Konthaujam Kangpokpi district gi Nemsa Khibgen amasum Tamenglong Kendra gi Awangbu Newmai NPF ni BJP na Luchingba government asida haujuk phawba district gi oina yengba miyengda kendra tara leba Imphal East gi minister yauna minister ani phangkhre kendra tara gumdoi leba Imphal West minister ama kendra taruk leba Bisnupur district minister ama kendra ahum leba Kangpokpi district gi minister ama amasum kendra ahum leba Tamenglong amadi None district gi minister ama phangkhre amasum haujuk minister phangdana laidiba district sing adudi kendra tara leba Thaubal amasum Kaksing district BJP na sit mari phangkhibada minister phangdana laidi kendra ani leba Sandel amasum Tengnopal district BJP na sit animak mai paklabasu minister phangdana laidi kendra ahum leba Urkhul amasum Kamjong district sit ahummak BJP gi satminariba party NPF na phangkhibani kendra ama leba Jiribam district ki oinadi JDU na phangkhibani kendra ahum leba Senapati district independent NPF amasum NPP na amamam yenakhibani district asida BJP gi account hangmang khide kendra taruk leba Susampur amadi Ferzol district BJP na sit ahum JDU ani amasum KPA na ama phangkhibani Imphal West ki oina apun masit tara gumde lebi gi manungda BJP ni sit tara phangkhibani loinana JDU ama NPP ama amasum independent ama phangkhibani sit tara lebi Imphal East BJP na sit nipan INC na sit ama amasum JDU na sit ama phangkhibani district asidagi minister en Beren Singa amasum cabinet number 1 TS Bisorjan amasum TS Saitrabatana speaker gi phangkhibani Tamenglong amasum None district gi sit ahum gi manungda BJP na ama NPP na sit ama amasum NPF na sit ama phanggi manungda NPF ki president oiriba awangmu Newmai na minister phangkhibagi mathakta BJP gi MLA Dipu Gangmaina HSC gi chairman gi phangkhibani press na athengbara phangwa thajabi yaba source ma ki matungina hayeng minister oina wasak lawgodri bising adudi Konthaujam kendra gi Dr Sapam Ranjan Singmai kendra gi Haikam Dingo Ulau kendra gi Thanaujam Basant Kumar Tengnopal kendra gi Letpa Hokyup amasum Khurai kendra gi Laisangthem Susindro Yaim amasum Singai kendra gi Khasim Basum ni hari Khasim Basum NPF ki mirep oina mai paklakhibani hanisu pausna makhatara phongdorakli atopase phong amadana sumna report tawri minister taruk hapsinduna en berena Luchingba lenga ngasi sauthoklaba yai NPF to minister hengalaba yai aduga NPP amasum JDU di piroi tawri si minister nongthomu berena Luchingba Bharatiya Janata Party BJP amasum Naga People's Friends NPF ki luchungsinaba lenga sina anobu minister taruk hapsinduna ngasi sauthoklaba yai Thajabi yaba mafamdagi phangba pawnai nawna wasak lawgodriba minister taruk asida National People Party NPP amasum Janata Dal United JDU gi sit yautre
अदुमैनमक हाना मिनिस्टर अमा हापख्रब नागा पीपल्स फ्रेंड्स NPF की ओइनदी नौना मिनिस्टर की फम अमगा हेनगलगनी नौना वासक लौरब याय हाइना पानरिबा MLA तरु अदुदी टेक्नोपॉल असेंबली कंस्टिट्यूएंसी की MLA लेपा हाउखि कोंथौजम असेंबली कंस्टिट्यूएंसी की MLA डॉक्टर सपम रंजन सिंगाई असेंबली कंस्टिट्यूएंसी की MLA खासिम बसुम नंबोल असेंबली कंस्टिट्यूएंसी की MLA थौनाउजम बसंता खुराई असेंबली कंस्टिट्यूएंसी की MLA लाइसांगथेम सुसिंद्रो अमसुंग सेकमाई असेंबली कंस्टिट्यूएंसी की MLA हाइखाम दिंगोन हैरी नौना मिनिस्टर हापलब याय हाइना पन्नरिब मखोय तरुवसिम वासक लौखिब तारगदी BJP की MLA अहुम लेबा चुचांबु डिस्ट्रिक्ट की मिनिस्टर अमा फावबु याउद्रे BJP की ओइना नगासिंग की मरक्तसु मिनिस्टर अमा फावबु पिद्रे सेनापति डिस्ट्रिक्ट सु मिनिस्टर हापद्रे अदुमिनमा तामई असेंबली कंस्टिट्यूएंसी की करखिबा अवांगबु न्यूमाई उखुल डिस्ट्रिक्ट की सिंगाई असेंबली कंस्टिट्यूएंसी की ताम अनिरक माय पगलखरबा खासिम बसुम NPF की ओइना मिनिस्टर फंगबदा यावरब याय हाइना पनरी पाउसन मखाताना हाइ नौना मिनिस्टर हापसिलकपगी लिस्ट असि थारगी इम्फाल ईस्ट डिस्ट्रिक्ट ओइना मिनिस्टर अहुम सुरब याय मखोय अदुदि मिनिस्टर एन बेरेन एग्रीकल्चर मिनिस्टर थोंगा बिशोरजित लाइसांगथेम सुसिंद्रो इम्फाल वेस्ट डिस्ट्रिक्ट की ओइना मिनिस्टर अहुम लेरब याय मखोय अदुदि एजुकेशन मिनिस्टर युमनाम खेमसान नौना वासक लौरकपदा यावरबा यारिबा डॉक्टर S रंजन हाइखाम दिंगो अमसुम बिष्णुपुर डिस्ट्रिक्ट की अनि सुरब याय मखोय अनि दुदि वर्क्स मिनिस्टर गोमिदास कोंथौजम अमसुम नौना मिनिस्टर ओइरबा याय पनरिबा थौनाउजम पसंतनी पाउसिन मखातानाय वासक लौबगी थौरमसिदा सरुक यानबगिदमक BJP की लुचिंगबा सुमित पात्र ngasi इम्फाल थुंगलरे वासक लौबगी थौरम हयेंग नुमित युंगबा ममांगला पांगथोकलबा याय तबदबो ngasi नुमिदांग अथेंगबा फावबदा वासक लौरबा याय हाइना पानरिबिसिंगदा वासक लौननबगी सेवाव फंगनद्री हैनसु अतोपसि फोंगसिदसु मखाताना फोंदोरखली अतोप पावमना नोंगलै नुक्सिना कक्सिंग डिस्ट्रिक्ट युम सनिगा मौद्राग हुमदोइरोम अमांगा ताथोनख्रे April 13 अमसुम 15 ngarang amasung ngasigi lonaba ahinda sitkiba akan manonglei nungsina kaksing district ki manungsan mapam khrada saurakna yum saniga maudraga humdoirom amanga ta thonkhre makhoigi aikhoigi paumina phangba paun hai ngarang ihing nungai matungda thengthang kyar sitkiba akan manong nungsida duna kaksing district ki manungsan ma sugunu assembly constituency gi pangaltabi gram panchayat sainan gram panchayat amasung wongu gram panchayat na konum mapam kayada yum kai kaya khumdoktun sauna amanga ta thonkhibadigi miyam awaba mayunare hairi nonglei nungsina amanga ta thonkhibasing adugi manungda pangaltabi gram panchayat na kon mapam singda yum samaga taraga mari amanga ta thonkhi amanga ta thonkraba yum samaga taraga mari dugi manungda yum kunga tarena lawbu yadan amanga ta thokhi aduga yum marfuga tarena saru khara khara amanga ta thonkhi amanga ta thokibasing asigi manungda pangaltabida primary health sub center gi sangsu yaukre district asigi manung sanba sairen gram panchayat ki sairen jawna mafam kayadasu yum maudraga taruklom amanga ta thokibasing adugi manungda yum kunga mathoina lawbu yadana tekhi adugu yum humdraga mangana saru khara khara amanga ta thokibani amaromda wongu gram panchayat ki manung sanba wongu nungai wongu sabam amasum wongu kasatabi yum marfugo humdoirom amanga ta thokhi apunba yum marfugo humdoirom sigi manungda yum kuntraga tarena lawbu yadana amanga ta thokhi aduga lemhoriba yum mo nifuga taruna sarukhra amanga ta thokhi hadi no nungsina amanga ta thonkraba yum sing aduda lairamba miyoi sing naknaba mari mata singi yumda saidang khumloduna lairi loinana relief camp sing hangdokna thorang lokhat bawkhre amanga ta thonkraba mafam sing aduda assembly MLA kanguzam ranjina relief and disaster management minister awangmok new maigoloina mari lenaba district ki official sing laktuna hakthengani gengsin kredi nong nungsida yum humdokraba miyoi sing adugi awawa yenglaga sugunu assembly constituency ki MLA kanguzam ranjit ki makedigi atubu matamna yum kai leitabi awawa mayonari miyoi sing adugi demak relief camp sing hangdona ba pangaltabi sairen amasung wangugi committee singda lupa lak amamamgi santam kusinaramki loinana miyamgi damak pangbe mateng pangani hanasu thajaba piki khongsat adu yauki relief and disaster management gi minister awangbu new minusu miyamgi awaba dura saruk yaba loinana mahna thindaba tawduna mayum makai leijataba awaba nanglaba miyoi singi damak lokat pham thokpa thabak sing lokalagani miyamgi awaba ko honana ba lengaki mekidigi pangbe aba mateng pangani haibigi thajaba piki hena pausna makhatana phongdorakli mayum makai humdokraba sing adugi khudaki oiba awana gi mating oina sub divisional officer Waikhong M Kapoljina masalaktuna sieng hawai thau
थुमनसिंग पोटलमसिंग अवाब मायोक्नरिबा इमुंगसिंग मियोइसिंग खुसिनारमखि हाइदि अतोप पाव अमना लाइंगाकना लो अयुक्तगी वयल इकाय खुमनबिद्रे अचुंब तौगनी हाइना वासखरगा लाइंगासिना लो अयुक्तना पीगिबा पुवारी हरगदबा वयल अमा इकाय खुमनबिद्रे हाइना मणिपुर स्टेट पावर कंपनी लिमिटेड स्ट्रीमलाइन तौनब होनरिबा हाइरांगोइथोंग माइबम लेकाइदगी सारंगथे मनी हाना थादोरकपा सिरोल अमना हाइदि सिरोल सिना हाइ चापी करोंगदा 33/11 केवी सब स्टेशन अमा डोनर मिनिस्ट्री दगी NLCPR की फन लौथरगा किलोमीटर 95 सांग कुंत्रागो हमदई केबी ट्रांसमिशन लाइन तिंगनबा असौबो सेंफम अमा लौथरगा थबक तौखिदबा मसुम फन अदु कंगलोन लाना हाइना थोखिबगी खुदम संगम कया फंगले मसिदगी इलेक्ट्रिसिटी डिपार्टमेंट की सब इंजीनियर ओइरंबा थबकतगी पथारबा मतुंदा हौजे हौजे कॉन्ट्रैक्टर MSPCL की मैनेजिंग डायरेक्टर ओइना थौपुरिबा एन शरद अमसु माकी मखादा पुरिबा ऑफिसर खरगी मथक्ता लो अयुक्तना पाइखटपा केस नंबर 2 ऑफ 2020 हौकिबा फेब्रुवारी 2 थोकिबा जजमेंट अमना क्राइम ब्रांच FIR अमा रजिस्टर तौख्रे लोइनना लाइंगाक्ता मखोइबु मखाताना मखोइगी फमदगी लौथोनबा खनबा लेख्रे केस असिदा मपुंग फान सेनरिबा एन शरद बुधचंद्र शर्मा अमसुम कमी मोहन सिंहा इंस्पेक्टर बेल लौदुना लेरि क्राइम ब्रांच केस असिदा सेनबा ऑफिसर खर वाहंग पांग सथनबा फाबना सिंगु सथरकपदा एंसर हाइदिबसिदी बेल की टर्म एंड कंडीशन बु तुंगोइनरगा मणिपुर की वांगबदा सथोकिबसु थेंगनरे अतोपा पावमना इरोय अहुम सिरे स्टेट असिदा ngarangdagi हौदुना अखा अराव याउन सुरकिबा अकनबा नोंग मरक्ता ब्रजता रकपदगी नुंगबा सब डिवीजन की मनुंगसनबा मुक्ति खुलेंदा इरोय अहुम सिखरे हारि पावसन हाय नुंगबा सब डिवीजन की मनुंगसनबा मुक्ति खुलेंगी लोक अमदा मसिनजाक चादुन लैरिंगदा ब्रजना पानबदगी इरोय अहुम सिंग से युक सिखिबने इरोय सिंग लोक मनाक्ता तादुन सिदुन लेरमदु मफमदुगी अकोइबदा लैरिबा कुंजासिंग थेंगनरखिबने लोइनना ब्रजता बदुना मरमोइदुना मफमदुगी अकोइबदा लैबा पोलम खरसु अमांगाता थोनखि इरोय सिंग अदु मपुंग मरै फारबा ngaktani masina maramoiduna iroi sing sigi mapura sauna awaba mayonare adumainamak thaudodugi miasu apandi yaukide swairi अतोपा पावमना रेलवे प्रोजेक्ट यावना मपानी कंपनी सिंगे थबक थोरम पुनमक थिंगजिलगनी जॉइंट कमिटी रेलवे प्रोजेक्ट यावना मपालमगी कंस्ट्रक्शन कंपनी सिंगना मणिपुर पाइखलिबा थबक थोरम अमसु मपानदगी नुंग लेंगोय पुसिलकदिबा पुनम ngasi थिंगजिलगनी हैना ऑल मणिपुर क्वारी एसोसिएशन अमदी तुंगान तुंगान सिनमिलुप कुन्ना पुनसिंदुना सेंबा जॉइंट कमिटी जेसी ना फोंदोरकली हिरामसिगी मतंग न्यू कैथल मानबीदा पांगदोकपा पावमिसिंग उनबा ऑल मणिपुर क्वारी एसोसिएशन की ट्रेजरर TS संजोइन हाई मणिपुर हाई कोर्टना अथिंग थमखिबदगी लमदमसिगी तुरेलसिंगदगी नुंगलेंगोय पेकपगी थबक पुनमक लेपतुना लेरकली मसिना मरम ओइदुना मतम कयागी ममांगदगी हौना सिनफमसी पाइजदुना इमुंग मनुंग पुजरम लायरबा मियाम अचौबा साफु पीरे नुंगलेंगोय पेकतुना इमुंग मनुंग पुरिबा सिनमी कयागी पुकसाक थदलगा मपालमगी कंपनी सिंगना मसागी मेसिन अमदी गाड़ी सिजिनदुना तुरेलदगी पिकनिंग नुंगलेंगोय पेकपर अथिंग थमदबा असि यामना लेबक थिबनी लाइंगा के हौजे हौजे पैखलिबा रेलवे यावना असम प्रोजेक्ट सिंग ऑफिस बिल्डिंग सिंग वाटर सप्लाई सिंग मरी लेनबा सिंग सगतपगी थबक सिंग सिदा सिजिनरिबा नुंगलेंगोय सिंग असि लमदमसिदगी पुथोकसबा पोथोकना अयाम्बनी हाइबिसि लेंगाना खंगदबनी हाइनसु पाउसिना मखातानसु फोंदोरकली अतोपा पावमना असिबा लौबा लाक्त्रबदि डिस्पोज तौरगनी रीजनल इंस्टीट्यूट ऑफ मेडिकल साइंस रिम्स इम्फाल थासिगी तरागमथुदि एडमिट तौदुना इमुंग मनुंगी मियोय अमता यावदुना लेंग सथरखिबा मियोय लैखिद्रबा मियोयसि हॉस्पिटल असिदा एडमिट तौरकपदा पिरंबा ममिंग W प्रेमानंद सेनिफुगतरे कंजबी लेर खाइना पाली अदुमैनामक मागना लैखिद्रबा मतुंग हॉस्पिटल की मैकेदिगी लैकाय असिदा सत्तुना थिरुबदा मियोयसि मफम सिदगी नति हाइबा खंखि हिरामसिग मरी लेना रिम्स की मेडिकल सुपरिटेंडेंट प्रोफेसर एन संजीतना लंफेल पुलिस की ओसिदा कंप्लेन अमा तौख्रे लोइनना लैखिद्रबा मियोयसि थासिगी तरागनिपान फावबगी मनुंग इमुंग मनुंगी मियोयसिना क्लेम तौरद्रबदि सनबिगी मतुंग अरोय मथौमंगा पांगथोकलगनि सोहाइरि मखासा थरक पोइना तो पावखरना रशियन स्टेट टीवी लान की जहाज मिसाइल क्रूजर मॉक्स लुखिबा मतुंग वर्ल्ड वॉर 3 हौख्रे रशियन स्टेट टेलीविजन लाउथोखरबा मदुदि यूक्रेन लान मखोयगी ब्लैक सी फ्लीट की फ्लैगशिप जहाज मिसाइल क्रूजर मॉक्सवा लुखिबा मतुंगदगी वर्ल्ड वॉर 3 दु हानन हौख्रे मै चाकपा मदुगी जहाज
amasi sokhibani hain Russia na hairabasu Moscow gi Black Sea Fleet ki flex vessels adu mangtagan ki badu makoi gi Neptune missile ni haina Ukraine haidi adu bulan gi mangjul thab jas adu lep ki lup ki baduna Kremlin gi maru eba propaganda gi pambai oiba Russia wan gi presenter Olga Skryabina masigi thak yauna lan kan khalakhiba si tasingna World War 3 ni haiba yare amasum sapsana madu oigani haina yengliba sing adu da pau pireduna akan statement ama piki NATO masama aduga natrabasu hauzik makhoina sapsana NATO infrastructure gi mayok lantengnari adumak aikhoina recognize toba mathok tai haina makna makha takhi TV show to the guest amana missile cruiser Moksban funkiba du Russia gi leimai de sathabi attack amaga manai sangtamnaki Kremlin adi jas adu mai sakpa magi maram dagi lupkhibin haki madu lan amani haina kawbigi mota Russia na sejinari bi special military operation amani haiba government ayaba pdibu way adu sejinaragadabani haina miyoy aduna ningsingki show adugi clip ama social media yamna thuna sandoraki masi NATO na pugadaba case amani haina Twitter user amana motpiraki makhoina tank songa atai vehicle lisingani aircraft marfugani thoi lanmi lising taragani pan hena masum battle cruiser ama mangkhre NATO hauji thungphau thungladri NATO gi meyag sathadi balana si Russia gi damak fazana satri han atopa tweet user amana tweet tokhi atopa pawmana mo Imphal Ziri lambi gi irang amasung khongsang gi marakta lambi namthakiba amadi singning khaibadigi phonadre Manipur gi marueba lifeline chingi manungda ma oiba national highway kuntragatara Imphal Ziri bam lambi gi khongsang amadi irangi marakta ngasi ayu angan bapung mangaram tarakura khangaudra national highway sigi lambi paringi sarukta gi pitsa marum hena sangadaba lambi gi saruk ama namthakiba yauna singning khairakpadigi highway asida mahuksagum gari sing chathok chasin tawuda apanba oirakpadigi semjinbegi thabak kana satakre Thaudo asigi paugi matungina khongsang amadi irangi marakta lambi namthaba amasum chingning khaibi thaudok sing thokliba mafam aduda lambi asigi thaudang loriba National Highway and Infrastructure Development Corporation Limited MSIDCL All Manipur Truck Drivers and Motor Workers Unions AMTDNMWU Khongsang Police Station Officer in charge and Luchingba Combined Team amasum Khongsang Hill Area Drivers Welfare Unions ki miyoisingna excavators ani amasum prokens amasijinaduna ningkhairakliba singi saruk sing ko thoknaba honaba loinana namthakiba lambi gi saruk semjinanaba akanba thabuk chathaba hokre haina pawsina supalakli atopa pawmana drug yonba ani nongmai yauna fare Imphal East District ki ASPM Pradip ki miyang makhar narcotic cell gi OC Inspector KS Dev Kumar Assistant Sub Inspector MD Tarmizur Executive Magistrate Imphal East amadi yada yawba timamana khomidok sarak mapan haikru makhongda leiba yumanida thibu huma sathabada mayai kaba chinjak amadi license yawdaba nungmai single barrel ama yawna miyoy ani fare Police ki pauna yamna singne oiba mongda khomidok sarak mapan haikru makhongda leiba AMD sana jawsi kuntragatare ki mayumda masakhangda na ama sanglakpa ubadagi imung adura police team adura thihumagi thabak sathaki maduda WY tablet gram kunga mat fogati makhatana mistress IBM sai kunga mapurebe AMD sana jawbadagi heroin gram taragataru license yawdu single barrel ma mobile phone ani tablet phone ama amasu copy yariba cartridge mapan ahongba cartridge ani drug user manga yauna yumadagi fogat khari faraba singu hengang police station na kushina khresh hari makasa tharak poina to papa mana lupa sam gi haudagi dukan phamba makhatkre assam gi kamrup metro district ki manungsanba sonapur ngasi lupa sam gi haudagi dukandar ama miwe mana khatkre amadi mak masa police ta serenda tokra hari thaudo sigi mari leina police na phongdo khibida laikhidraba miwe dugi maming Ramzan Ali Kawi miwe sina ngarang mak ki dukan dagi Samad Ali gi masa nupa na lupa sam huran kre hana police ta complaint toki madugi matung Samad Ali na ngasi Ramzan gi dukan laklaga hira madugi matana wari sarakhi sumna wari sanara madagi mabani gi marakta athibu wai wata sejana duna khanaba horakhibani madudagi khawduna samdana han lotuna purakhiba thanga mana Ramzan thinduna mak mafam adumakta hathibani haidi atopa pawmana NNPG ki waroisinda NSN IM gi saruk yaude naga political issue gi waroisin purana bohona bada NNPG masum NSN IM gi waklon manada belayamadi
NNPG na sentrga wari sanaduna warisin purana hotnaribasida NSNIM gi saruk yaude haina loop asigi makedi gi phongdorakle hiram asigi mari leinana loop asigi wogangloi amana phongdokibada India government amasum NNPG ani gi marakta yana si ama khuyek pinakibadu naga miyam apangba sibani miyamda minambani masida NSNIM ga lam amata mari leinade NNPG na thamoi sengna naga miyam gi khalaga India government ke yanaba purakpo oiragade yanakhiba duna naga miyam da kari kudongchaba madi kanaba pibigi haibadu yengminasi amasum NNPG na naga miyam gi khalaga thamoi sengna thabak taw oirabadi NSNIM na makoi gi thabak thorama amatada yetpa madi khuthingjin tawroi amaramda NSNIM na ngasi phawda kanagum amatada haijarakthri lobasigi lanmising na thauna fana Indian Army singa mayuk yadun lakti hawkibisai humfuro masida NSNIM gi sinmisingna tumba saba khangdana naga political issue miyamna pama mongda loisina bhona duna lakli masina maram oiraga lanmi kya naga miyam gi damak thawai na ponta pikre thawai kakraba athabusinga duna kathoklambadu aikoina lemna manghaloi amaramda Indian Army gi aronba mi oiriba naga miyam gi mayukta thabak toriba khudingmak ki mathakta NSNIM na miyeng sanglagani haidi hanasu pausina makatana su phongdorakli makasa tarak poina masum loisila poina to papamana TKS na Chief Minister gi social boycott handokre BJP na Luchingba government amasum Urkhul district ki civil society singa apamari lakbaga loinana tangkhul katam naw saklong TKS na Chief Minister and Biren gi mathakta thahum sumna social boycott torakhiba do hawkiba yumsu kaisa numita handokre Urkhul district ki Apex students organization am oiriba TKS ki Public Relation and Information and Publicity Secretary Bungsisho Hoilem na thaturokiba sirol amana hakibada hawkiba yumsi kaisa numita mahiroi loop asina lawkiba warep ki matungina mamang sahi English ngani kungi mathugi December 18 Chief Minister gi mathakta thamlamkiba social boycott adu revoke tawre anabu government asiga loop asigi marakta ya lainariba mari asi renew Louragani haibigi thajaba magaloinana athuba matamgi manungda Chief Minister gi invitation matungina CM gu unaragani Chief Minister N Biren gi anisuba tamasida matam kuinadigi miraiduna laklabasingi area singa sida hiram kudimakta sokhotnaba policy kya paikhalakani haibigi thajaba du thamli loinana singi district singda hena akan mamiyeng sangnaba appeal tawri haidi hanisu pawsna makhatana phungdorakli Lushilakpoina tino paungtang memna thamjaramgi Delhi da COVID ke positive case leptana hengalakli school thingman aroibo option oigani Manish Sisodia Delhi da hawkiba numit kharane sida COVID positive case leptana hengalakle masigi mari leinana ngasi irai numit Delhi gi school singoina guidelines ama Delhi gi Director of Education issue tawkre mara sida Delhi gi Deputy Chief Minister Manish Sisodia na haikibada darka leirabadi school sing partial oina close tawgani school sing thingba haibisina aroibo option oigani haina phongdokre mana makhatana haikibada government ki maikedi gi mairoi singda apan bapidana bokonagani government asigi mathaugi mairoi sing amasum oja sing asoi angam yauduna mai masing tamanbaduni syllabus ki gap lehendana ba summer vacation manungda class adumak pangthokani Delhi government ki maikedi gi tam ama amasum tam ani examination pattern naina pangthokani so haidi Haujumaki oina di mairoi sing thong lon bi matana karigumbo warep amata leitri khudong thiba thawdo amada thokpa leitri Delhi gi oina CBSE gi guidelines matungina mahi masing tambigani CBSE gi oina evaluation pattern asi mathang saida hongani 16 asigi matungina evaluation asi sahi amada anirak tawgani hanisu pawsna makhatari Delhi gi oina ngarang sagol sunumit khaktada miyoi sahumga kunga manga positive oiki haidiba figure si March ahungi matungna nongmada khwaidi gi wangba masingni case asi numit kharani asida leptana hengalakri hawkiba March ki aroiba sarukta gi leba asi goina nongmada COVID positive case asigi sang asi lisingama gi sang hena pawsna palakli India gi oina Delhi amas Mumbai da positive oibi gi sang asi yamna pukning singsiningai oiri France Germany Italy amasum China da COVID ki positive case asi leptana hengalakli COVID ki anabo variant XE asi leba asi gi oina Mumbai amasum Gujarat ta case ani thengnare hainasu pawsna palakli bani adu haujiku inadi myam pawsi matang se lusinjarage amasum pathoksa gi bisida soikiba lankiba kya yarosu myam na ngafigani adu matam gi oba maroi bi pawsin su myam da lepalaitana matam gi update pijarake haina channel sigi mekedi gi thamjari du myam haujiku inadi matang se kainarsi and thank you